आकाशवाणी इम्फाल मोइरांगथेम इबेहाइबिना पाउ पाजरी अहानबदा मरुइबा पाउ अनीसुबा अखोइगी इम्फाल इंटरनेशनल फिल्म फेस्टिवल 2025 ngasiदगी इम्फालदा हौरगनी मपान लंगी यावना फिल्म 53 उटकनी गृह मंत्री अमित शाह हाइरी प्रधानमंत्री नरेंद्र मोदी की लमजिंग मखादा अवांग नोंपोक लमदम पुंबा चाखटपगी लंबीदा चंगसिल्ली सीट 9 लेबा दिल्ली विधानसभा मिखलदा चाद 9.2 चांगदा वोट थादनखी थांग निमित्त वोट मसिंग थीगनी अमसुंग जनजाति संस्कृति समागम 2025 ngasiदगी प्रयागराज की महाकुंभदा हौरगनी मणिपुर की मुख्यमंत्री सु ngasi कुंभ मेलादा सरुक यागदौरी निमित मरीनी चथगदबा अनीसुबा अखोइगी इम्फाल इंटरनेशनल फिल्म फेस्टिवल 2025 ngasiदगी इम्फालदा हौरगनी पैलेस कंपाउंड लेबा सिटी कन्वेंशन सेंटर दा इन्फॉर्मेशन अमसुंग पब्लिक रिलेशंस मंत्री डॉक्टर सापम रंजन सिंह ना फेस्टिवल असी हौदोकनी मणिपुर स्टेट फिल्म डेवलपमेंट सोसाइटी अमसुंग मणिपुर स्टेट फिल्म एंड टेलीविजन इंस्टीट्यूट ना सिनबा हौदोकपगी थोरमदा सकनाइरबा फिल्म मेकर अरिबम श्याम शर्मा यावना फिल्म की सकनाइरबा मियोय क्या सरुक यागनी थोरम असिदा फिसारोल जगोय कबुई जगोय अमसुंग फोक फ्यूजन उटकनी ngasi ahoba nimita cinema gi honglakliba saklon amadi manipuri cinema actors haibasida panel discussion amasu pangthokani festival asi hawdokpagi film sanau theater mari manipur state film development society tantha police qmax amasung chandrakriti auditorium da utkani kumsi chahigi international film festival asida international title film kunthani panjangna punna film 53 utkani Kaksing District Police Commando amasung BSF Assam Rifles amasung Maha Regiment gi apunba kangbo amana ngasi wangu mamai sing amadi Nongyai Hill Range ta thibombagi thabak chathabada kusu khulai kyamarum phagatle Police ki pau paladuna aikoi gi Kaksing paumina hai phagalaba khulai sing adugi manungda single barrel rifle ama SLR ama air gas grenade ama amasung shell ama gram chatruk lumba IED ani yauri Wangu Police Station da case ama register tawduna makha tana thijilli गृह मंत्री अमित शाह हाइरी प्रधानमंत्री नरेंद्र मोदी की लमजिंग मखादा अवांग नोंपोक लमदम पुंबा चाखटपगी लंबीदा चंगसिल्ली ngarang वीडियो कॉन्फ्रेंसिंग की खुथांगदा त्रिपुरा सरकार की ओइना थबक संगबगी अपॉइंटमेंट लेटर 2,200 यानथोकपगी थौरमदा श्री शाहना वांगांखी मान हाई त्रिपुरा सरकार न मिजंग मिखाई नाइबा रिकमेंडेशन नत्रगा सेंजा थमजा अमता याहोंदना अमकपा अमता लेतना थबक पीरी श्री शाहना हाई हौखिबा सही तरा असिदा नरेंद्र मोदी सरकार न त्रिपुरा दा शांति पुरकनबगीदमक यानची अहुम सही तौनखरे हाई नरेंद्र मोदी सरकार की थौसल सिंगदगी त्रिपुरा से कंगफाल लमना पुंकोय कोइसिना लेरंबा राज्य अमा ओइरंबदगी कंगफाल की लंबी निंगथिना फाउनबा राज्य अमा ओइरे गृह मंत्री हाई मोदी सरकार न ब्रू अमसुंग रियांग मियामदा लेंगदबा मयुम इंखोल पीदुना मई मसिंग तमंदुना अना लायंगी खुदोंचाबा फंगंदुना अमसुंग थबकी खुदोंचाबा पीदुना फुरुपसिंग असिगी पुंसीदा अचुंबा मायोन अमा पुरकपा ngamle आजादी के 75 साल होने के बाद एक और कांग्रेस और कम्युनिस्ट पार्टी का पूरा शासन और इसकी तुलना में भारतीय जनता पार्टी का 7 साल का शासन इसमें विकास के मामले में हमारा पलड़ा भारी और इसीलिए मोदी जी ने नॉर्थ ईस्ट के राज्यों को अष्ट लक्ष्मी के रूप में पूरे देश के सामने रखने का काम किया है एक जमाने में लैंड लॉक स्टेट के नाम से त्रिपुरा को जाना जाता था आज लैंड लिंक स्टेट के रूप में जाना जाता है डोनर मंत्री ज्योतिरादित्य सिंधिया हाइरी अवांग नोंपोक राज्यसिंग असि सरकारना ख्वाइदगी हेन्ना मियंग थंबा लमदम अमा ओइरी मान हाई सही 35 गी मनुंगदा अहानबो ओइना हौखिबा सही तरा असिदा रेल गाड़ी लंबी अमसुंग एयर सर्विस कुंबा इंफ्रास्ट्रक्चर सिंग मतंगा चुनाना सेंगोले अमसुंग लंबी थोंगी फिबम यामना फगतले चेन्नई दा ngarang रोड शो अमा हौदोकलबा तुंगदा वांगांगदा डोनर मंत्री ना हाई लाकदोरिबा सही तरा असिदा अवांग नोंपोक राज्यसिंग असि चाउना अवनबा अमा पुरकनाबगी माइकेदा चंगसिलगनी मदुना मालेम पुनमक्ता खोंजेल यांगना चावखलगलिबा इकोसिस्टम अमा फंगन ngamlagani mantina hai lamdam asigi sel thungi khudong chabasing hengalhanaba kendra sarkarna project kamarum semli tabiriba pawasi akasbani imphal dagini sit umudra leba delhi vidan sabha mikhalgi bot ngarang santi oina thadana khre
bot thadabagi chang sada hompu dasmik mari ani oiki khwaidagi chang wangna bot thadakibana North East Delhi na oiki aduga South East Delhi da sada yankai taruk dasmik ama taruk thadakiba aduna khwaidagi nemna bot thadabu oiki lakliba thangju numita bot masing thigani akasbani paumin hai ngarang chanti oina bot thadana ba loikiba siga loinana Arvind Kejriwal amasung Mukhyamantri ATC yauna luchingba kayagi mikhalgi maraibak EVM da sil tawduna thamkhre hauji EVM machine sing adu ngak senbagi akanba section thoranga loinana strong room chingda thamli strong room sing adu election commission amasung police ki miyosing na kopsen senary bot masing thina bagidama Delhi gi jila 13 da counting center 18 hangdokle Thangja namitadi mikhal asigi polgi asengwa saktam adu uba phanglagani ngarang Tamil Nadu gi Erode East Vidhan Sabha seat amasung Uttar Pradesh ki Milkipur Vidhan Sabha seat ki maraki mikhal da mathang sina zat humpu taret dasmik mapan taret amasung humpu manga dasmik ahum manga gi sangda bot thadanakhi Janajati Sanskritik Samagam lising ani kun manga ngasidagi Prayagraj ki Mahakumbha da horagani thoramda dalaiba ki mapam punamakdagi lakpa tribal lising 35 henbana saruk yagani akasbani paumin hai namit taruk ni gi thoram aduda saruk yariba punam angna tribal singi nat amasung satnabi ngak chenduna thamna bawarip lawgani Satliba sahi lising ani kun manga asi Birsa Munda gi chama yankai suba mapok kumon oibana Janajatiya Gaurav Bhars haina laukthokle Amaramda Manipur gi Mukhyamantri Nongthombam Biren mahaki cabinet mantri amasung MLA kharaga loina ngasi Uttar Pradesh gi Prayagraj da Mahakumbha Mela da saruk yagane amasung Tribeni Sangam da iruptuna Rajya asida amadi lebak asida santi nungsi chanaba amasung nungai yaiphabu puruknaba lai khurungani Social media da thagatpa warol amada Mukhyamantri na hai Sahi Samaga Nifumari gi manungda amuktang lakpa tanglaba Mahakumbha Mela da saruk yaba phangba asi yamna laibak phabani Kunthani suba National Games da ngasi namit yung pamatungda Manipur gi sanaroi sing taekwondo da ahanba round amasung boxing da semi final sanagani archery team final round na hayeng sanagani ngarang Manipur na senjeng kitang kaman ani lawang ngangki masi tharaga ngarang phawda Manipur na sanagi 13 lupa gi 10 senjeng gi 8 punna takaman kunipan phangduna 8 suba mafam da leiri Karnataka na sanagi kunipan lupa gi 13 amasung senjeng gi 15 punna takaman yankai mari phangduna ahanba Services Sports Control Board na punna takaman ni phuta Pangduna ani su amasung Madhya Pradesh na takaman kuntra mari phangduna ahum suba mafamda leiri Information amasung Broadcasting Mantri Ashni Vaishnav na ngarang New Delhi da Open AI gi CEO Sam Altman nga unakre Shri Vaishnav na hai Pradhan Mantri Narendra Modi na makoibu technology asi miyam gi oyenna batlam jingki amasung Pradhan Mantri gi wakulon adubu Shri Altman na su yaningba phongki Mantri na hai mahak na Open AI CEO ga AI Stack GPU model amasung apps hapsin bada Open AI na tengbang ningi haina phongdorakhi Greece ki mapan thoram Mantri George Jera Petritis namit mari nigi Bharat khongchatta ngarang New Delhi da thunglare khongchat asida Mantri na Bharat ki mapan thoram Mantri Dr. S. Joysankar ga unagani mahaki khongchat asina Bharat amasung Greece ki mari hena chesilhalagani amadi leibak anigi marakta punna thabak tawminnaba hengathalagani mapan thoram Mantri Dr. S. Joysankar na ngarang New Delhi da SCO gi Secretary General Nurlan Yarmek Bayeko unakre mahakna nauna thabak purakpada Dr. Joysankar na nungaiba phongdokhi social media ta thagatpa warol amada Dr. Joysankar hai makoi anina SCO gi damak Bharat na tawriba thabaksing amasung secure SCO semnaba hotnariba adugi matangda khanakhi Dr. Joysankar na Egypt ki mapan thoram Mantri Dr. Badar Abdelati gasu telephone da wari sanaki makhoina namdam aduda nauna oirakliba phibam amsung Bharat Egypt ki leinariba marigi maramdasu khanaki Bharat amasung England ga sanagadaba match ahungi nupagi ODI series ki ahanba cricket match ngasi Maharashtra ki Nagpur da leba Vidarbha Cricket Association Stadium da ngasi nungthil pung 1:30 da sanaragani hauji aroibada maruiba pau amo ani suba aikhoigi Imphal International Film Festival sing ani kun manga ngasidagi Imphal da horagani Mapan langi yauna film yankai mari utkani Gre Mantri Amit Shah na hairi Pradhan Mantri Narendra Modi gi lamjing makhada awang nokpok lamdam pumba sakhotpa gi lambida sangsili sit mudra leba Delhi Vidhan Sabha mikul da sa da humpu dasmik mari aningi sangda bot thadana gi thangjan nimita bot masing thigani amasung Janajati Sanskritik Samagam lising ani kun manga ngasidagi Prayagraj gi Mahakumbha da horagani Manipur gi Mukhyamantri su ngasi Kumbha Mela da saruk yagadawri pau loijare